Sakthiba. Hey guys, welcome back to my new video. Ngasi kena tau ge akogi YouTuber SabirAhmed to mangonda I call prank macha am tau ge ko ado mangonda kena tau ge mangonda haji se ai se ma se ai crush ne ai de ko ngase ba Kamay na dito din as maya kena tau ka dikhan ya de yeng se quạt xin lỗi là Mayam ai background gì quạt gì mà con Mayam sẽ ignore tôi rồi ai mày lâu gì của con mày rồi căn hiện tao ra cái đó mày đâu cho bao cái đi Mayam là cái tăng rồi là hồi rồi xe rồi ra mình tao rồi kìa bạn mình đi đâu để anh nếu cái này là tao được chưa rồi con Hello. 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 Brother. Ta bro. Hello. Kena brother Sabir na tra. Kay daw rigi. Ano tira kena mo hagi daw ni do gini ka. Kuya ba ko hagi daw di kuina hagi na di kan na live ne ba ko. Kay hagi. Why did I gang rin thôi. Brother sa. Ai crush ne ba. Asing way ne, kay na ne nói gì ba? Di crush ni na kamay na hai ba su nungaitaba na. Adi kay je ba yam na ai crush thamine do nang nupiyong ka kano tawba do brother ka tawmina ba do. Adi kay hayo na khang de. Chan cha da ba line to. Ado khang de la. Ai di ngao ai kamay ai. Yeah boy. Ai di kari phazudana. Kay no phazai kay no yam phazai do rasi matum yaw do. Phazai do rasi matum yaw do. Ado ay kuire ba ko ay mahaydi harak kaya na kalisi ba ko. Khangde yarakadra de nadi chawranya ai ko na haydo yabirakadra khangde. Hi ya. Cái gì mà biết con của ai hai ngâm trà mình ra Anh ngâm về cây hai ba ta thì cái này luôn ಅದು ಮೈನೆ ಕಾಯಿಲೆ ಇದು ಕೈ ಹೇಳಕದ ಬನೈ ಖಾಂಗೆ ಅಂತ ado hairo dana khangani ai kai ai nupi na ai na lai ra ba crush ni chu hai bi re wa no ngatana khai jala ba ngam ro kai ai dinu kai ba nupi to ba mari lai na nang lai na bra ai ja Lainda ya. Jadi
ꯑꯩꯗꯤ ꯀꯩꯗꯧ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯕ Kailangan ko magpakatatag para sa anak ko! Erin, ikaw lang tumatakot sa sarili mo. 빠! Ay 시를 하이바 아직 시를 되게 더워 ꯌꯥꯝ ꯐꯠꯇꯦꯀꯣꯅ ꯑꯩ ꯃꯤꯅ ꯀ꯭ꯔꯁꯅꯤꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯀꯨꯏꯔꯦꯀꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤꯅꯦ ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯒ ꯇꯜꯂꯦ ꯕꯤꯠꯀ ꯂꯩꯇꯦ ꯀꯞꯄꯨ ꯀꯞꯅꯤꯡꯉꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯑꯁꯦꯡꯕ ꯍꯥꯏꯌꯣꯕ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥ ꯊꯝꯃꯒꯦ ꯀꯩꯒꯤꯅꯣ ꯑꯌꯥ ꯃꯤ ꯁꯤꯕꯨ ꯋꯥꯔꯤ ꯑꯔꯨꯕ ꯅꯠꯇꯕ꯭ꯔꯥꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯁꯦ ꯅꯪ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯇꯣꯛꯊꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯃꯗꯣ ꯑꯩ ꯁꯥꯎꯅꯤꯡꯉꯛꯑꯅꯤ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯕ ꯇꯣꯛꯊꯣꯛꯑꯣ ꯍꯥꯏꯕ ꯇꯣꯛꯊꯣꯛꯑꯣ ꯍꯥꯏꯕ ꯇꯣꯛꯊꯣꯛꯑꯣ ꯍꯥꯏꯕ ꯑꯩ ꯈꯪꯅꯔꯁꯦ ꯍꯥꯏꯕꯅꯦ ꯐꯥꯒꯤ ꯇꯥꯏꯞꯇ ꯐꯥꯒꯤ ꯃꯥꯜꯂꯝꯒꯅꯤ ꯂꯣꯏꯅ ꯐꯥꯒꯤ ꯃꯥꯜꯂꯝꯒꯅꯤ ꯍꯧꯖꯤꯛ ꯑꯩ ꯊꯕꯛ ꯆꯤꯜꯂꯦ ꯑꯗꯣ ꯍꯥꯏꯔꯝꯃꯣ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯔꯝꯃꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯍꯥꯏꯔꯛꯑꯒꯦ ꯐꯔꯦ ꯀꯩꯅꯣꯕ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯁꯦ ꯅꯪꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯒꯦꯕ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯅꯨꯄꯤ ꯑꯃꯗꯣ ꯍꯥꯟꯅ ꯁꯦꯡꯗꯣꯛꯈꯣꯗꯅ ꯅꯨꯄꯤ ꯑꯃꯗꯣ ꯍꯥꯟꯅ ꯁꯦꯡꯗꯣꯛꯈꯣꯗꯅ ꯅꯪ ꯍꯥꯏꯔꯛꯑꯣꯗꯣ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯕꯅꯤꯅꯦ ꯅꯨꯄꯤ ꯑꯃꯗꯨꯗ ꯃꯥ ꯄꯨꯁꯤꯜꯂꯛꯏ ꯍꯥꯏꯔꯣ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯕ ꯍꯣꯏ ꯌꯥꯗꯦ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯑꯩꯗꯤ ꯀꯅꯥꯒ ꯇꯜꯂꯤꯕꯣ ꯑꯩ ꯀꯞꯄꯨ ꯀꯞꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯇꯜꯂꯤꯕꯣ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯝ ꯌꯥꯔꯣ ꯍꯥꯏꯕꯅꯦ ꯍꯜꯂꯣ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯪ ꯌꯥꯔꯔꯣꯏ ꯌꯥꯎ ꯍꯥꯏꯕ ꯄ꯭ꯂꯤꯖ ꯑꯩ ꯁꯤꯔꯅꯤ ꯑꯩ ꯁꯤꯔꯣ ꯑꯌꯥ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯏꯁꯨ ꯑꯁ ꯑꯩꯉꯣꯟꯗ ꯉꯥꯎꯗꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃ ꯁꯤꯈ꯭ꯔꯦꯒ ꯈꯜꯂꯒ ꯑꯗꯨꯝ ꯇꯨꯡꯗ ꯆꯥꯎꯊꯣꯛꯍꯧꯒꯗꯕꯗꯣ ꯑꯩꯅ ꯅꯪ ꯌꯥꯔꯔꯣꯏ ꯌꯥꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯁꯛꯊꯤꯕ ꯅꯪꯉꯣꯟꯗ ꯍꯥꯏꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯦꯡꯊꯣꯛꯀꯦ ꯇꯧꯕꯅꯦ ꯅꯪ ꯀꯅꯥ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯅꯦ ꯅꯪ ꯀꯅꯥꯅꯣꯕ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯅꯤꯗ ꯑꯩ ꯀꯩꯅꯣꯅꯦ ꯑꯩ ꯆꯦꯅꯦꯜ ꯑꯃ ꯂꯩꯌꯦꯕꯀꯣ Sanabeaworld ꯍꯥꯏꯅ ꯍꯥꯡꯕꯅꯦꯕ ꯑꯗꯣ ꯑꯩ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯒꯤ ꯑꯗꯨꯝ ꯑꯅꯝꯕꯅ ꯌꯨꯇꯨꯕꯔꯁꯤꯡꯗ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯥꯔꯛꯑꯒꯦ ꯌꯦꯡꯉꯣ ꯐꯔꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯐꯔꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯁꯨ ꯁꯤꯌꯔꯗꯤ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯒꯁꯨ ꯅꯝꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛꯇꯣ ꯇꯧꯅꯤꯡꯗ꯭ꯔꯒꯁꯨ ꯗꯤꯁꯂꯥꯏꯛꯇꯗꯤ ꯅꯝꯕꯤꯒꯅꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯧꯅ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔ ꯑꯣꯏꯅ ꯐꯥꯎꯒꯠꯂꯛꯏꯕ ꯏꯆꯟꯁꯤꯕꯨ ꯃꯌꯥꯝꯅ ꯇꯧꯕꯤꯒꯅꯨ ꯁꯞꯄꯣꯔꯠ ꯐꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯏꯌꯣ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯑꯗꯨꯝ ꯑꯩ ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯐꯦꯠ ꯑꯀꯨꯝ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯄꯥꯏꯈꯠꯄꯤꯔꯛꯑꯣꯕ ꯊꯝꯃꯦ
ꯊꯝꯃꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯥꯅ ꯑꯃꯨꯛꯀꯇꯨꯅ ꯈꯩꯖꯤꯜꯂꯦ ꯍꯥꯏꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯆꯦꯂꯦꯟꯖꯇꯒꯤ ꯍꯧꯕ ꯄ꯭ꯔꯦꯡ ꯀꯣꯜꯗꯒꯤ ꯍꯧꯕ ꯂꯣꯏ ꯇꯧꯈꯥꯏꯔꯛꯀꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯑꯩ ꯇꯧꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ